Bharata Anuba Criminal Law Ahum Haibadi Bharatiya Nyay Sanhita Bharatiya Nagrik Suraksha Sanhita Amasung Bharatiya Shaksha Adhiniyam Hariba Ain Ahumasi Lagliba July Gitang Amadagi Lebak Sinbathuna Chananaba Sem Saba Hokre Hariba Ain Ahumasida Nupi Sing Amadi Angang Singda Ngagluk Piba Amadi Makoida Chathaba Mute Mini Singda Hariba Mara Labor Mu Aduna Pangadriba Dandina Sing Bagi Matangda Wari Watai Sanazanaba Akasvani Imphal ki studio da hojik advocate Brahmacharimayum Supriya Devi Lingsindun leire advocate po aham da taram okcheri kurumjari ahanasu Madam Hairiba Bharatiya Nyay Sanhita Bharatiya Nagrik Suraksha Sanhita amasung Bharatiya Shaksha Adhiniyam Hariba Akhanaba Ain Ahumasi Laktingai Mamangda Laibak Asida Nupi Sing Ngak Lopiba Haibadi Nupi da Chathaba Mir Ninei Sing Thingnanaba Laibak Sigoiba Karam Karamba Ain Sing Hauji Hauji Lay Haibadu Kajitung Tambiu Tamzage Hauji Bharata Ino Nona Handaki Lak Liba July Gitang Wan Sidagi Anova Ain Ahum Husi Haibi Kiba the Bharatiya Nagrik Suraksha Sanhitya 2023 Aduga the Bharatiya Naya Sanhitya 2023 Aduga the Bharatiya Shaksha Adhiniyam 2023 Haiba Ain Ahumasi Handaki July Git Dead One Sidagi Sanarba Hogani Haidana Hui Mam Haibi Aduna Sigi Haiba Ain Sing Silatringi Mamangda Akoya Anova Maming Amisi Tolagal Lae the Sitondringi Mamangda the Aquina Laisi Indian Penal Court Court of Criminal Procedure Aduga Indian Evidence X Mina Lerambane and Akoy Maming Sishu title Sisho Oleka Aduga Sesida Kara section Kara Loktopa Kara Hapsin Ba Aduga Magi Mayama my punishment Kimatangda Adigi Satnagadeva Kanglon Mayama Tongan Tongan Akoy Mayamasu Kara Yauraga later. Sigi Haiba Anova X, Quay Sanaba Holding, Mamang Chesta, Quay Barata Layamiba, Quay Nupi Angang Singi, Nupi Sing Protect on Naba, Aduka Angang Sing Protect on Nabita Mutasu, Tongan Tongan, Makagi Egg, Mayama Quay Shemagalay. Haiba Xing a say, any egg of a semak Bahibasi, Magi, Darkagi Matuna, Matamdugi, La Iba. Adigi Nupida Angang the Satara Akpa Miot Mine Am Singdo, Adiki Kanabakita Mutamoki, protection pin and Nabakita Muta Semkopa, Adumba Enghakani, Darkagi Matung in Amatamatang Batung in a Semokpane. Aduna, Nupida Sataba Miot Minese, Adukimatic Sataba Yam Lake, Nupida Sataba Miot Minese, Amaram de Yang or Akanda, Kui Nupi Koi Hatokpa. Adigi Nupi Rapto Wiba, Molestoba, Dugumbagi Mayamama, Atudanatabada, Itop Topada, family ki Oiba Haitareko. Imu Manung the Leminari, when Nupi and Madame Miniature Taba, see Miam sings a quay lay. Lady Miam sings a queen, later Gasu, Aquina, Mokwiki, the Mutakari, Lopi, Kari, Shanga, take a hybrid city, Aquina, Butter Chakana Sukaya. Semam da Bahitare, Adubu, Semakre, 2005 Tegi, Nupi Sing, Imung Manung de Leminari, when Nupi Sing says the Akoy violence at Terapatara Gadi, Akoy Nupi Sing Siki Magi, Hug, Right, Mayam Labor, Mayam Sing say, Masi Kananabagita Mutano, Ekamakoy Senki 2005, Hide by X in Aquina, the protection of women from domestic violence 2005 Hidden Agoy. Sigi Exida, Akoy Nupi Mayam Sing. Karam Nupi family ki oiba domestic habine imung manungi oiba haibetare aduna imung manungi oiba nupi singchida satharak ba ek oibanina any nupi ama haibasi imung ama de nupi leiba haibasi ti shu choidre ko nupi sida imung de leiba nupi singsi akoi makal jam yami ko adum makal oina khaido kanda su ima legi iche inembok adegi inama Dema, Mayamama Tongan Tongan Ba, Digi Inama widow ko, Adigi divorcee, unmarried daughters, Mayumpan the Nupising Ladana, Adigi widow Eraga Halakpa, Masapuraga Lakpa, Koy Hongdana Leba, Aduga Mayumpalaga, Masapuraga Halakpa, Adigi divorce oraga Halakpa, Siguma Mayamama, Adigi widow Eraga Halakpa, Mayam Lay by Yumsida, Adudanatan Itoptopa Amana Nupita Haraga. Nupi Amak Yauri Hibas now adopted daughters and high. Adopted daughters has na Imung Dugi Nupi Yaudi Hina Toraga, Akoy Mabu Yok Bahita, Imung Siki missing Sina, Masani Wonga Yaudaba, Masani Pika Yaudaba, Aduga Masi Imung Dugi as member Amani and a Kalaga adoptoga Aduguma Nupi Sinko. Simams adopted daughters Aduga Siki domestic violence ki Ekimanunda Moish Nupini Hidden Aquina.
tawaiba sima leire aduga sigisna koi domestic violence act sina nipi singsi mi moi khaida violence mayam satrak sigi protect on nabagi dam ta sengi bai ek amani aduga amu angang singi ek amasu amu cheme angang singi ek sina amu koi 2012 ta ki sengi sigi ek sina kamai to ya kanda koi ki niraya case mayam na koi ki india da oi mayam na maming chatpa aduma case amani ko sigi niraya case silapati sigi sisu angang da koi ki sexual gi oi ba mount sexual assault chathar pa hai tare ko singo mayam sing se thingna na bagi damakta sengi bai ek ne 2012 ta ke aduna sigi exit na mukari ko ke ha kanda The Protection of Children from Sexual Offences Act 2012 haidana ko sigi act sidana mo angang singse amu hoiki protect tawna na ba makoi da sexual offense mayam ama sexual assault mayam ama satharak ba si protect tawna na ba sembe ekni sida su koi ki punishment camp ni kokani kana haibena singba mayam ama so dum yauri Madam na hojik akhoi ki nupi sing da ngalo piba amadi angang sing da ngalo piba makoi da chathaba mine sing dei kanana ba tongan ba ain matang na thambi kre makha ta na akhoi ne khangjaningi se nasai gi angang sing da piriba makoi gi hak da makoi da chathaba mine da sarkar na ngalo oiba ya ba ain di semi harega hairiba minor haitare angang sing asina makoi na chathaba crime sing makoi na accused oiba crime sing da makoi da piba dandi gi matang da khitang thambi Sigi okay the Protection of Children from Sexual Offences Act 2012 haiba ma leida ko aino hoji haije gi se sigi access da any angang amana okay ki sisina angang da miot minei kanba makhal gi miot minei har kan sexual assault chathar pasini ko sigi moigi koi ki protect owner ba moigi ngaklo pi ba ek ne ba ko seisida mo akoi gi hoji haipi gi to angang ama haibasidi minor haibani ko minor haigadi akoina mayam na khangnari se below the age of 18 years sahi time pan sudri ba angang sing se akoina minor ne na lodeni ado sahi time pan si akoina sui natraga sudi haibase akoina kaina lekade ke haibasu leiko ado sahi time pan sugada ba hayeng magi date of birth puthorok pada akoina sahi time pan sugada se hayeng gi numit ama war pa se sida ma ngasi se crime ama taw taragadi Masi minor ne na koina treat togane minor ne na logane ba ruga hayeng amu crime si torgana masi major ne logane ba aduna si keno sida so mu magi punishment so mu tonga lakani na minor ne na logi taragadi loba means magi evidence mayam ama puthorakane ba masi angang si nataga masi sei time pan sutri and highway evidence mayam ama date of birth puthorpa date of birth puthorpa se sida akoina ariba kanguna puthore leitaba kanguna puthorktaba mayam ama su yawe adu karina age karina determine tawdege kana haibigi matang du su leiko aduna akoigi angang amagi age ama akoina khange na haitaragadi karina lepgadege magi asengba age lepgadege haitaragadi aingi matung ina yengakpa kandadi magi age akoigi juvenile justice care and protection act da magi age kaina lekadege si yawe ba angangi aduda akoina sumaina hai kaigumba angang sina ko metric kumba pass toraba adu targi magi certificate ama leigane ba metric ki duda koi age proof oina koi puthokpa yarane ba kaigumba metric se pass tawdraba like di khatang di tamhoba adu taragadi magi age amu kaidigi logdage mana hoji class 6 tamme haraga tokthokraga hoji ti sei time pandi chudriba ko adu taragadi mai age kaidi logdage na mu yeng kana mana khwaidigi school han emit to school ma nursery oigera leidana adu mai school lama da maming chanbada sinagi ba date of birth na magi age mu lep kane ba adu metric su okoi academy gi age leitre adigi amu metric su mu leitre adu taragadi kaina mu lekadege amu su yeng pa yai ado akoigi angang ama pokpa haibasi mamange gi matamdadi akoina yumda kaida poknarami ko ado hojiki matamdadi matamsu change sum lakpani na angang ama pokpa haibasi hospital natraga su akoigi public health akoigi center sing su poknai dana ado gumba mayam sing tu da ma se karma kanda pokhi kamai to we haibasi modudagi pirakpa certificate na su dum angang sigi ese dum lobi yai ko adigi amo adu mayam sing po hotur taragi kaina logadigi haiba question chu mulak pa madudadi amu register births and deaths ko sina mu piba certificate sina mu magi age amu lepakane adu amu lehodre
मा अमु पिहौद्रे अदुदि पंचायत की केनोना पीबसिसु अमु लाकनेबको अमा बोले हौद्रे हाइरिबा इन थक्ट पनगिबे एज प्रूफ ओइननबा सर्टिफिकेट चे चांग मयाम सिंग चमोंदा अमा बो लेट्रे ना कोइ लौरसेबा क्राइम दि ठोक्रेबको अदुइ तारगदि अखोइ कराइदिगी कमाइ तौरगा लौगदे हाइ कांददि डॉक्टर की मतेंग अमु लाए डॉक्टर की मतेंग लापा कांददि ओसिफिकेशन टेस्ट मागी सरुगी टेस्ट तौगी मतांग अम लाए अदु सरुगी टेस्ट तो कोइगी डॉक्टर मोइ बोर्ड फम्मगा खोलगा अंगांगि सही क्या ओइबे याय ना हाइबदि काना मोइना पिरकपदुना एज तो अदुम अखोइ लेपनी अदुना सुमाइना सही सुद्रबा अंगांग सिंगसिना एनी क्राइम अमा ओइबे याय मी हालुबे याय नत्रगा कइगुम्बा सेक्सुअल असॉल्ट चथुरम्बा नत्रगा एनी आइना यादबा थबक अमा तोरम्बा तारगदि मागी सुदुम दंदी फंगेबा अदा अखोइना खंगदबसे आइना यादबा करिगुम्बा थबा अमा तौबा तारगदि आइनगी मतुंगिना कोइसि दंदी फंगनी हाइबा मा लेये अदुना सी अखोइना जुवेनाइल जस्टिस केयर एंड प्रोटेक्शन गी मतंगदा अखोइना एज लेखरा कांदा मागी ट्रायल तौबगी मोड ऑफ ट्रायल से अखोइना कराइ तौगदे के हाइ कांददि जे बोर्ड तो इन लाकनेबा जुवेनाइल जस्टिस बोर्ड ता लाकने अदैदा अखोइगी चेयरमैन लेगनी मेंबर अनि लेगनी को मोगी ममांगदा अखोइ ट्रायल चथरा कांदा अखोइ माइनर सिंग दो कइगुम्बा मागी प्रूफ तो फजना पीबा ngongragadi haibati magse accused nate ma se koi ki crime se da commit to ke leite kana har mai accused to hragani aduga kai gumba ma se dandi phangba ya ba machak mayam ma puthorpa taragadi ma angi matungina dandi phangni adu mana phangadu besidi minor oibani only for 3 years khatang pirakane si matang sida di angang sing sina koi gi dandi kaino gumba crime gumba toru taragadi yam nuajare mathang da khuna laksagadari ba kharane nabagi koi gi hiram asina nauna भारत चनगदौरिबा अनौबा क्रिमिनल लॉ हमसिगी मतंगदा लाक्चगे भारतीय न्याय संहिता हारिबा खोइगी अनौबा जुलाई अमदगी चनगदबा क्रिमिनल लॉ सिदा नुपी सिंग अमदी अंगांग सिंगदा पीबा ngaklo oiba yaba karam ba wafam sing yawi du khisiting thambi siki भारतीय न्याय संहिता 2023 samna ka da khoi gi indian penal court haibani ko sigi seisida su akhoi gi thoidokpa kharadi semtok semjin haibala tare si leide aduga seisida purana hekta loinamak onthokpadi natte khara kakthoksin lokthoksin haiba tare sium mayam am lei sigi sina amo akhoi gi bharatiya न्याय संहिता कोई इंडियन पेनल कोड पनिशमेंट पीबगी नुपीदा अंगांगदा कोई कनागुमना क्राइम अम तोबा समना हाकंदा रेप तोबा हाइदसको रेप तोबा ना हाइ कांददा मागी सेक्शन से अमु होजि चेंज अमु लाई इनेबा मागी हाना ओइरंबा सीआरपीसी दा ओइरंबा बीएनएस दा अमु तोंगानबा चेंज अमु लाख्रेबको अदुना सिगी मतंग सिदा सो कोई पनिशमेंट मोड ऑफ पनिशमेंट से रेप कुंबा तोरंबा खोलंबा लै तारगदी कोई 10 इयर्स तगी तादबा दंदी पीगनी काना हाइबसु लै अदुगा अमु अंगांगदा मु येंगप कांदा सही त्राटुकी मखादा लेबा अदुगुम नुपी मचासिंदा मंगोंदा अखोई रेप कुंबा सथबा सिगुंबा लापा तारगे माइ पनिशमेंट से दुम तोंगाले पोक्सो एक्टसु अदुम अंगांग हाइबसी कनानो हाइरा कांदा पोक्सो दसु जही ट्राइम पांगी मखादा लेबा अंगांग सिंसे नुपा नत्रगा नुपी सिंसे अखोइना अंगांग ने लोनी अदुगा जेंडर से पोक्सो एक्ट जखोइ की जेंडर से न्यूट्रन ओएबा नुपा नुपी ना अखोइ खाइदु लेते आइदे नुपा नत्रगासु नुपी नसु दुम क्राइम से दुम निपा मसामदा कमिट तोरम याएबा सिगुम मयाम सिंग अदुना जेंडर न्यूट्रन ओबनिना मोइगी पनिशमेंट फंगदबगी कैनोसिसु अखोइगी नुपा नुपी ना खाइदोपा लेतेबा अखोइना मयाम उनबदा any sexual ga mari leinaba crime ama toba haibase nupa khakten tobane na koina uiba ko ado hair sigi poksho gi x di nupa nupi se khaidokte nupi na so dum koi nupa masa sida adum crime ama dum sexual ga mari leinaba dum sathaba yai aduna below the age of 16 years sahi taraga taruki makhada leiba angang amada sexual assault kumba satharamba taragadi magi punishment se chawe sida chaurasina 20 years monda satharama sexual assault koi rape kamari leina na satharamba taragadi sexual magi keno se punishment se 20 years lagani ari 20 years tagi amu magi yam thina magi keno se ka hetare assault chatharami se sida mu yenga kanda maje life imprisonment mapunsi chupa phawa koi gi gender thambagi adugumba lei adudasu natana amu with fine paisa ga koi fine tabado mana chatharambadu gi nupi du da victim du da mangonda wahan gi bagi nungai handabigi koi gi miyam mamangda su nungai tabam ama leidana aduna fine agani haiba malai haiba fine se dum victim du da dum pi gadawne aduga angang nupi masa jahi train thoigi makhada leiba sigumba angang sing sida amu chatharakpa taraga su jahi kundagi tadaba dandi aduga amu life imprisonment power pi bayai aduga with fine
ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯔꯦꯞꯀꯨꯝꯕ ꯇꯧꯕꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯨꯒ ꯍꯥꯠꯇꯣꯛꯄꯒꯨꯝꯕ ꯔꯦꯞ ꯇꯧꯊꯣꯛꯑ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯑꯒ ꯊꯝꯃꯝꯕꯒꯨꯝꯕ ꯂꯩꯗꯅ ꯁꯨꯃꯥꯏꯅꯒ ꯂꯥꯛꯄ ꯀꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯗꯦꯠ ꯄꯦꯅꯥꯜꯇꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯄꯤꯕ ꯌꯥꯎꯔꯤꯌꯦ ꯁꯤꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤꯗꯤ ꯑꯗꯨꯝ ꯊꯣꯏꯅ ꯑꯍꯣꯡꯕꯁꯦ ꯁꯤꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯑꯥꯏꯟ ꯑꯍꯨꯝ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯏ ꯁꯪꯍꯤꯇꯥ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯪꯍꯤꯇꯥ ꯑꯗꯨꯒ ꯚꯥꯔꯇꯤꯌꯥ ꯁꯛꯁꯝ ꯑꯙꯤꯅꯤꯌꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯗ ꯑꯅꯧꯕ ꯍꯥꯏꯕꯗꯤ ꯚꯥꯔꯇꯤꯌꯥ ꯁꯛꯁꯝ ꯑꯙꯤꯅꯤꯌꯝꯁꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯑꯗꯒꯤ ꯃꯁꯤꯗ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕꯁꯤꯡꯁꯤ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯞꯆꯜꯂꯤ ꯃꯥꯒꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯕ ꯌꯥꯕ ꯏꯟꯗꯤꯌꯟ ꯏꯚꯤꯗꯦꯟꯁ ꯑꯦꯛ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯚꯥꯔꯇꯤꯌꯥ ꯁꯛꯁ꯭ꯌ ꯑꯙꯤꯅꯤꯌꯝ 2023 ꯑꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯇ꯭ꯔꯥꯏꯌꯦꯜ ꯑꯃ ꯆꯠꯊꯕ ꯃꯇꯝꯗ ꯏꯚꯤꯗꯦꯟꯁꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯀꯣ ꯏꯚꯤꯗꯦꯟꯁꯇ ꯂꯣꯏꯅꯃꯛ ꯂꯥꯛꯀꯗꯣꯏꯅꯤ ꯃꯤ ꯑꯃꯒꯤ ꯂꯥꯏꯐ ꯀꯟꯕ ꯑꯗꯨꯒ ꯃꯤ ꯑꯃꯕꯨ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕꯁꯦ ꯁꯤ ꯏꯚꯤꯗꯦꯟꯁꯇ ꯂꯣꯏꯅꯃꯛ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯏꯚꯤꯗꯦꯟꯁ ꯍꯥꯏꯕꯁꯦ ꯌꯥꯎꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯏꯚꯤꯗꯦꯟꯁ ꯄꯨꯊꯣꯛꯄ ꯍꯥꯏꯁꯦ ꯁꯥꯈꯤ ꯄꯨꯊꯣꯛꯄ ꯍꯥꯏꯅ ꯁꯥꯈꯤꯗ ꯅꯠꯇꯅ ꯃꯥꯅ ꯇꯧꯈꯤꯕ ꯑꯦꯛ ꯃꯌꯥꯝꯁꯤꯡ ꯀꯔꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯝꯃꯤ ꯅꯣꯡꯃꯩ ꯄꯥꯏꯔꯝꯕ꯭ꯔꯥ ꯑꯗꯒꯤ ꯊꯥꯡ ꯄꯥꯏꯔꯝꯕ꯭ꯔꯥ ꯇꯦꯟ ꯄꯥꯏꯔꯝꯕ꯭ꯔꯥ ꯀꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯂꯥꯛꯏ ꯃꯌꯥꯝꯁꯤ ꯏꯚꯤꯗꯦꯟꯁꯁꯤꯅꯦꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯏꯚꯤꯗꯦꯟꯁ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯃꯐꯥꯎ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯗꯟꯗꯤ ꯄꯤꯕꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯚꯤꯗꯦꯟꯁꯁꯦ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯀꯣ ꯁꯤꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡꯒꯨꯝꯕ ꯇꯧꯍꯧꯕ ꯚꯣꯏꯁꯀꯨꯝꯕ ꯂꯩꯗꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯀꯗꯥꯏꯗ ꯅꯝꯕ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯔꯨꯜꯁ ꯃꯌꯥꯝ ꯑꯃ ꯂꯩꯒꯅꯦꯕꯀꯣ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯆꯪꯁꯤꯜꯂꯒ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯀꯗꯥꯏꯗ ꯅꯝꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯒꯦ ꯃꯥꯅ ꯄꯨꯊꯣꯔꯛꯏꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯥꯏꯁꯤꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯅ ꯄꯨꯊꯣꯔꯛꯀꯗꯕꯅꯦꯕꯀꯣ ꯑꯩꯅ ꯄꯨꯊꯣꯛꯏꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯑꯣꯔ ꯚꯣꯏꯁ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯒꯤ ꯍꯦꯟꯁꯦꯠꯇꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯍꯦꯟꯁꯦꯠꯇꯨꯗ ꯌꯥꯎꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯊꯣꯛꯄ ꯑꯃꯁꯨ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯩꯌꯦ ꯑꯗꯨꯅ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯦꯗꯚꯣꯀꯦꯠꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯗ ꯉꯥꯛꯊꯣꯛꯄꯤꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯉꯥꯛꯊꯣꯛꯄꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯕꯤꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯍꯥꯏꯔꯤꯕ ꯑꯥꯏꯟ ꯑꯍꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯤꯑꯣꯏ ꯑꯃꯗ ꯀꯟꯚꯤꯛ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯖꯁꯇꯤꯁ ꯗꯦꯂꯤꯚꯔꯤ ꯁꯤꯁꯇꯦꯝꯗ ꯌꯥꯝꯅ ꯊꯨꯕ ꯅꯠꯇ꯭ꯔꯒ ꯌꯥꯡꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯒꯨꯝꯕ ꯈꯣꯡꯖꯦꯜ ꯌꯥꯡꯕ ꯇꯞꯄꯒꯤ ꯃꯇꯥꯡꯗ ꯑꯀꯛꯅꯕ ꯁꯤꯒꯤ ꯃꯅꯨꯡꯗ ꯗꯟꯗꯤ ꯑꯁꯤ ꯄꯤꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯒꯗꯤ ꯄꯟꯕ꯭ꯔꯥ ꯄꯜꯂꯦ ꯁꯤꯁꯤꯗ ꯁꯤꯒꯤ ꯑꯅꯧꯕ ꯑꯦꯛꯁꯤꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯁꯦ ꯃꯔꯨꯑꯣꯏꯅ ꯄꯅꯤꯁꯃꯦꯟ ꯄꯤꯕꯁꯦ ꯑꯌꯥꯝꯕꯗ ꯐꯣꯀꯁ ꯇꯧꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯁꯤꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯔꯒ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯀꯨꯏꯅ ꯆꯠꯊꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯁꯦ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯊꯔꯒ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯧꯗꯅꯕꯒꯤꯗꯃꯛꯇꯁꯨ ꯁꯤꯗꯁꯨ ꯌꯥꯎꯔꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯨꯅ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯦꯅꯤ ꯇ꯭ꯔꯥꯏꯌꯦꯜ ꯋꯤꯗꯤꯟ 3 yearsꯀꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃꯁꯨꯌꯥꯎꯔꯒ ꯂꯩ ꯆꯍꯤ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯂꯣꯏꯁꯤꯟꯒꯗꯕꯅꯦꯅ ꯃꯥꯒꯤ ꯑꯥꯐꯇꯔ ꯐꯥꯏꯂꯤꯡ ꯆꯥꯔꯖ ꯁꯤꯠ ꯀꯣ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯆꯥꯔꯖ ꯁꯤꯠ ꯐꯥꯏꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯂꯣꯏꯁꯤꯜꯂꯒꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯊꯨꯅ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯋꯤꯠꯅꯦꯁ ꯑꯣꯏꯒꯗꯕ ꯃꯌꯥꯝꯁꯤꯐꯥꯎꯗ ꯆꯍꯤ 10 10ꯒꯤ ꯃꯇꯨꯡꯗ 10 ꯃꯇꯨꯡꯗ ꯁꯥꯈꯤꯒ ꯀꯧꯔꯛꯄ ꯀꯥꯟꯗꯨꯗ ꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤ ꯗꯣꯀꯨꯃꯦꯟ ꯃꯥꯡꯈꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯆꯦ ꯆꯥꯡ ꯃꯥꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯏꯉꯩ ꯃꯇꯝꯗ ꯁꯥꯔꯤꯉꯩꯗ ꯌꯧꯍꯧꯔꯒꯗꯤ ꯃꯥꯒꯤ ꯖꯁꯇꯤꯁꯁꯨ ꯑꯗꯨꯝ ꯊꯨꯅ ꯐꯪꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯚꯤꯗꯦꯟꯁ ꯄꯤꯒꯗꯕ ꯃꯤ ꯑꯃ ꯃꯥ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯍꯥꯏꯁꯤꯗ ꯑꯆꯨꯝꯕꯁꯦ ꯄꯨꯊꯣꯛꯄꯗ ꯋꯥꯒꯗꯕ ꯃꯤꯁꯦ ꯀꯨꯏꯅ ꯆꯪꯉꯒꯗꯤ ꯃꯥ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯅꯥꯈꯤꯕ ꯌꯥꯎꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯐꯪꯒꯗꯕ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯁꯨ ꯑꯩꯈꯣꯏ ꯐꯪꯍꯧꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯖꯁꯇꯤꯁꯁꯤꯗꯤ ꯊꯨꯅ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯋꯤꯗꯤꯟ 3 yearsꯀꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯇꯧꯔꯀꯥꯟꯗ ꯖꯁꯇꯤꯁꯁꯦ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯤ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯁꯤ ꯊꯥꯒꯠꯄ 180 days ꯀꯣ ꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯔꯖꯁꯦ ꯊꯥꯒꯠꯂꯒ ꯆꯥꯔꯖꯁꯦ ꯍꯦꯛ ꯊꯥꯒꯠꯂꯒꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯝ ꯂꯥꯛꯑꯦ ꯆꯥꯔꯖꯁꯦ ꯍꯦꯛ ꯊꯥꯒꯠꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯀꯦꯁꯁꯦ ꯍꯧꯕ ꯌꯥꯗꯦꯕ ꯃꯤꯁꯦ ꯐꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯦꯁ ꯍꯧꯅꯤꯡꯉꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯄꯨꯂꯤꯁ
ꯁꯤꯡꯅꯁꯨ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯄ꯭ꯔꯖꯥꯅꯁꯨ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯂꯥꯛꯄ ꯑꯦꯅꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯃꯐꯝ ꯑꯃꯗ ꯊꯣꯛꯑꯀꯥꯟꯗ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯗꯅꯒ ꯆꯦꯟꯕꯁꯦ ꯑꯩꯈꯣꯏ ꯆꯦꯟꯕꯤꯔꯣꯏꯗꯕꯅꯦ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯗꯤ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏꯕ ꯀꯣꯔꯄꯣꯔꯦꯁꯟ ꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯀꯅꯥ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯤ ꯆꯠꯊꯔꯀꯥꯟꯗ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯂꯧꯔꯤꯁꯦ ꯃꯣꯏꯁꯨ ꯄꯣꯠꯇꯣ ꯐꯪꯗꯕꯒꯤꯅꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯅ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯐꯖꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯒꯗꯤ ꯃꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯀꯦꯁꯁꯦ ꯊꯥꯒꯠꯄ ꯉꯝꯃꯦꯗ ꯆꯥꯔꯖ ꯁꯤꯠꯁꯦ ꯍꯦꯛ ꯊꯥꯒꯠꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯀꯣꯔꯠꯅ ꯀꯔꯤꯐꯥꯎ ꯈꯨꯠ ꯊꯥꯕ ꯉꯝꯗꯦ ꯆꯥꯔꯖ ꯁꯤꯠ ꯍꯦꯛ ꯊꯥꯒꯠꯂꯀꯥꯟꯗ ꯀꯣꯔꯠꯅ ꯀꯦꯁꯇꯨꯒꯤ ꯆꯥꯔꯖ ꯐ꯭ꯔꯦꯝ ꯇꯧꯕ ꯍꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯑꯦꯀ꯭ꯌꯨꯁꯁꯤꯡꯗꯣ ꯀꯧꯈꯠꯄ ꯑꯗꯒꯤ ꯌꯥꯝ ꯊꯨꯅ ꯇꯧꯍꯧꯕ ꯇꯥꯔꯒꯗꯤ ꯑꯦꯀ꯭ꯌꯨꯁꯁꯤꯡꯗꯨꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯑꯣꯔ ꯃꯥꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯒ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯀꯦꯁ ꯊꯣꯛꯏꯕ ꯈꯨꯗꯤꯡꯒꯤ ꯖꯦꯜꯗꯒꯤ ꯉꯁꯥꯏꯒꯤ ꯑꯦꯀ꯭ꯌꯨꯁꯁꯦ ꯑꯩꯈꯣꯏ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯦꯀ꯭ꯌꯨꯁ ꯌꯥꯎꯗꯅ ꯆꯥꯔꯖ ꯐ꯭ꯔꯦꯝ ꯇꯧꯕ ꯌꯥꯗꯦꯕ ꯈ꯭ꯋꯥꯏꯒꯤ ꯂꯨꯔꯤꯗꯤ ꯑꯦꯀ꯭ꯌꯨꯁꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯁꯤ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯥꯛꯑꯀꯥꯟꯗ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯦꯀ꯭ꯌꯨꯁ ꯌꯥꯎꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯦꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯑꯦ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯦ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯗ ꯅꯨꯄꯤꯗ ꯀ꯭ꯔꯥꯏꯝ ꯑꯃ ꯆꯠꯊꯔꯝꯃꯦ ꯑꯗꯣ ꯃꯥꯁꯦ ꯖꯦꯜꯗ ꯂꯩꯔꯦ ꯊꯥ 6 ꯁꯨꯔꯦ ꯊꯥ 6 ꯁꯨꯔ ꯐꯥꯎꯕꯗ ꯆꯥꯔꯖ ꯁꯤꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯒꯠꯇ꯭ꯔꯕꯅꯤꯅ ꯃꯥꯁꯦ ꯑꯦꯀ꯭ꯌꯨꯁꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯕꯦꯜꯁꯨ ꯑꯗꯨꯝ ꯅꯤꯕ ꯌꯥꯏꯑꯕ ꯕꯦꯜ ꯊꯥꯕ ꯌꯥꯏꯑꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗꯨꯗ ꯑꯃꯨꯛ ꯑꯦꯀ꯭ꯌꯨꯁꯁꯦ ꯊꯣꯛꯈ꯭ꯔꯀꯥꯟꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯑꯗꯒꯤ ꯂꯥꯛꯇ꯭ꯔꯀꯥꯟꯗꯗꯤ ꯃꯥ ꯑꯃꯨꯛ ꯀꯧꯅꯕ ꯑꯃꯨꯛ ꯆꯦ ꯆꯥꯡ ꯊꯥꯕ ꯑꯃꯨꯛ ꯆꯪꯕ ꯋꯥꯔꯦꯟ ꯊꯥꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯨꯛ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯦꯀ꯭ꯌꯨꯁꯁꯤꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩ ꯌꯥꯝ ꯊꯨꯕ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯃꯦꯇꯔꯗꯗꯤ ꯑꯩꯈꯣꯏꯅ ꯑꯦꯀ꯭ꯌꯨꯁꯁꯤꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯁꯤꯠꯁꯤꯡ ꯑꯗꯨꯝ ꯊꯥꯒꯠꯍꯧꯔꯒꯗꯤ ꯀꯦꯁꯁꯦ ꯑꯗꯨꯝ ꯌꯥꯡꯅ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯖꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯪꯍꯤꯇꯥ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯑꯥꯏꯟ ꯑꯁꯤꯒꯤ ꯃꯁꯤꯅ ꯄꯤꯔꯤꯕ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯗ ꯄꯤꯔꯤꯕ ꯉꯥꯛꯂꯧꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯈꯟꯅꯕ ꯑꯥꯏꯟ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯟꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯗ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯪꯍꯤꯇꯥ 2023 ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯃꯤꯁꯤꯅ ꯗ ꯀꯣꯗ ꯑꯣꯐ ꯀ꯭ꯔꯤꯃꯤꯅꯦꯜ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ 1973 ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯁꯤꯒꯤ ꯑꯦꯛꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯄꯒꯤ ꯋꯥꯔꯤ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯆꯥꯔꯖꯁꯤꯠ ꯀꯔꯝꯕ ꯀꯥꯟꯗ ꯊꯥꯒꯠꯀꯅꯤ ꯑꯣꯔ FIR ꯐꯥꯔꯁ ꯏꯟꯐꯣꯔꯃꯦꯁꯟ ꯔꯤꯄꯣꯔꯠ FIRꯁꯤ ꯀꯔꯝꯕ ꯀꯥꯟꯗ ꯂꯣꯟꯆ ꯇꯧꯒꯅꯤ FIR ꯇꯧꯕ ꯃꯇꯝꯗ ꯀꯅꯥ ꯆꯪꯉꯤ ꯀꯝꯄ꯭ꯂꯦꯅꯦꯟ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯝꯄ꯭ꯂꯦꯅꯦꯟ ꯃꯤ ꯑꯃꯅ ꯀꯝꯄ꯭ꯂꯦꯟ ꯊꯥꯔꯒ FIR ꯂꯧꯈꯠꯄ ꯂꯩꯔꯤ ꯑꯗꯨ ꯀꯝꯄ꯭ꯂꯦꯟ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯈꯪꯖꯔꯒ ꯂꯧꯈꯠꯄ FIRꯁꯤꯅ ꯑꯩꯈꯣꯏ ꯁꯣ ꯃꯣꯇꯣ ꯀꯦꯁꯀꯨꯝꯕ ꯍꯥꯏꯀꯣ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯊꯥꯕ ꯃꯤ ꯑꯃꯅ ꯑꯩ ꯏꯆꯥꯁꯦ ꯁꯤ ꯇꯧꯔꯝꯃꯦ ꯀꯥꯏꯅ ꯍꯥꯏꯔꯒꯅ ꯀꯝꯄ꯭ꯂꯦꯟ ꯑꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯑꯦꯛꯁꯩꯁꯤꯗ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥꯒꯤ ꯁꯪꯍꯤꯇꯥꯁꯤꯗ ꯑꯃꯨꯛ ꯄꯤꯔꯤꯁꯤꯅ ꯑꯃꯨꯛ FIR ꯆꯟꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯆꯟꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯍꯥꯟꯕꯒꯤ ꯇꯧꯔꯛꯄꯁꯦ 0 FIRꯅ ꯂꯧꯈꯠꯄ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯋꯥꯆꯞ ꯅꯝꯕꯔꯒꯨꯝꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯄꯤꯅꯔꯒ ꯇꯧꯕꯁꯨ ꯑꯃꯨꯛ ꯌꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯦꯅꯤ ꯏꯃꯦꯜꯒꯨꯝꯕꯗ ꯑꯗꯨꯕꯨ ꯏꯃꯦꯜꯗ ꯊꯥꯔꯛꯑꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯧꯈꯠꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯋꯤꯗꯤꯟ 3 daysꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗ ꯑꯩꯅ ꯆꯦ ꯑꯃ ꯊꯥꯕ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯤ ꯇꯧꯕ ꯌꯥꯗꯦꯗꯅ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯑꯩꯒꯤ ꯁꯤꯒꯅꯦꯆꯔ ꯌꯥꯎꯗꯦꯕ ꯑꯗꯣ ꯁꯤꯒꯅꯦꯆꯔꯁꯦ ꯋꯤꯗꯤꯟ 3 daysꯒꯤ ꯃꯅꯨꯡꯗ ꯁꯤꯒꯅꯦꯆꯔ ꯇꯧꯕ ꯂꯥꯛꯀꯗꯕꯅꯦꯕ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯐꯥꯔꯁ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯑꯩꯈꯣই ꯄꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯃꯨꯛ ꯁꯣꯏꯆꯥꯡ ꯇꯧꯒꯗꯕꯁꯤꯅ ꯋꯤꯗꯤꯟ 3 daysꯒꯤ ꯃꯅꯨꯡꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯅ ꯁꯤꯗ ꯃꯌꯥꯝ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯄꯤꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯁꯤ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯀꯅꯤ ꯑꯗꯒꯤ FIR ꯀꯃꯥꯏꯅ ꯂꯣꯟꯆ ꯇꯧꯒꯅꯤ ꯑꯗꯒꯤ ꯇ꯭ꯔꯥꯏꯜ ꯀꯃꯥꯏꯅ ꯍꯧꯒꯅꯤ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯤꯃꯤꯅꯦꯜꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯃꯌꯥꯝꯁꯤꯡꯁꯤꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯀ꯭ꯌꯨꯁ ꯑꯃ ꯃꯤ ꯑꯃ ꯐꯥꯔꯦ ꯃꯥꯒꯤ ꯕꯦꯜꯗ ꯊꯥꯗꯣꯛꯀꯗꯕꯁꯤꯁꯨ CRPCꯒꯤ ꯃꯈꯥꯗ ꯂꯣꯏ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯩ ꯕꯦꯜ ꯊꯥꯕꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯦ ꯁꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯩꯅꯣꯒꯤ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯪꯍꯤꯇꯥ ꯍꯧꯖꯤꯛꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯁꯤꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯅꯤ ꯑꯍꯥꯟꯕꯗꯅ CRPCꯗ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯕꯦꯜ ꯊꯥꯕꯒꯤ ꯑꯗꯒꯤ ꯑꯦꯀ꯭ꯌꯨꯁ ꯑꯃ ट्रायल चथरींगेदे एक्यूज अमा कारक ngamdaba adu ma ngasi gidamukta ma sa ngamdadana karaktre kholaktre kaina haibisisu mu CRPC gi makhada mu tharakaduineba simu tharakaduisina mu dispense loba ma ngasi masangam dadana koi court karakpa ngamdre aduna mathangi tare ama ngasi gi ayaba PBO pagi council na koi sinjege kaina haiba sigi any criminal ga mari leinaba mayam sing se
ꯑꯩꯈꯣꯏꯅ ꯁꯤꯒꯤ CRPCꯒꯤ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯟꯅꯤꯇꯥꯁꯦ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯂꯥꯛꯀꯗꯣꯏꯕ ꯃꯈꯜ ꯃꯈꯜꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯦꯛꯁꯤꯗ ꯌꯥꯎꯔꯤꯁꯦ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯟꯅꯤꯇꯥ ꯑꯗꯨꯒ ꯚꯥꯔꯇꯤꯌꯥ ꯅꯌꯥ ꯁꯟꯅꯤꯇꯥ 2023 ꯑꯗꯨꯒ ꯚꯥꯔꯇꯤꯌꯥ ꯁꯛꯁ꯭ꯌꯥ ꯑꯙꯤꯅꯤꯌꯝ 2023 ꯁꯤꯒꯤꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯂꯩ ꯍꯥꯏꯕ ꯑꯃꯅ ꯏꯚꯤꯗꯦꯟꯁꯀꯤ ꯑꯃꯅ ꯄꯅꯤꯁꯃꯦꯟ ꯄꯤꯕꯒꯤ ꯑꯃꯅ CRPCꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣꯗ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯂꯥꯛꯀꯗꯣꯏꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯥꯏꯟ ꯑꯍꯨꯝ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯪꯍꯤꯇꯥ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯪꯍꯤꯇꯥ ꯑꯃꯁꯨꯡ ꯚꯥꯔꯇꯤꯌꯥ ꯁꯦꯛꯁꯝ ꯑꯙꯤꯅꯤꯌꯝ ꯖꯨꯂꯥꯏ ꯑꯃꯗꯒꯤ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯑꯥꯏꯟꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯤꯗ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯥꯏꯟ ꯑꯍꯨꯝꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯥꯏꯟ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯂꯣꯟꯗ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯣꯟꯊꯣꯔꯛꯏꯅꯦꯕ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯕ ꯀꯃꯟ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯞꯄꯦ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯃꯃꯤꯡꯁꯤꯗ ꯑꯍꯥꯟꯕꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖꯇꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯃꯛꯀꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯃꯛꯀꯤ ꯏꯔꯣꯟ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯤꯟꯗꯤ ꯅꯠꯇ꯭ꯔꯒ ꯁꯪꯁꯀ꯭ꯔꯤꯠ ꯂꯩꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯪꯗꯦꯕ ꯃꯌꯥꯝꯒꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯊꯛꯑꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯗꯨꯅ ꯁꯤꯗ ꯄꯤꯔꯤꯕꯁꯤꯗ ꯁꯤꯁꯤꯅ ꯀꯔꯝꯕ ꯑꯦꯛꯅꯣ ꯁꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯕ ꯑꯃ ꯈꯪꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯁꯤꯗ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯥꯟꯅꯕ ꯐꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯑꯦꯅꯤ ꯑꯦꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯒꯗꯕꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯏꯪꯂꯤꯁ ꯍꯩꯖꯗꯕ ꯑꯣꯔ ꯍꯤꯟꯗꯤ ꯍꯩꯇꯕ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯗꯤ ꯑꯃꯨꯛ ꯍꯤꯟꯗꯤꯁꯦ ꯑꯃꯨꯛ ꯈꯔ ꯄꯥꯕ ꯏꯕ ꯄꯥꯕ ꯈꯔ ꯑꯃꯗꯤ ꯉꯝꯃꯒꯁꯨ ꯉꯥꯡꯕ ꯉꯝꯃꯒꯁꯨ ꯄꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯨꯛ ꯂꯥꯛꯄ ꯑꯗꯨꯅ ꯚꯥꯔꯠꯇ ꯆꯠꯅꯔꯤꯕ ꯑꯥꯏꯟ ꯈꯨꯗꯤꯡꯃꯛꯁꯦ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯦꯛꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯑꯣꯟꯊꯣꯔꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯦ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯆꯠꯅꯔꯀꯥꯟꯗ ꯍꯥꯟꯅ ꯆꯠꯅꯔꯤꯕ ꯑꯦꯛꯇꯣ ꯑꯃꯨꯛ ꯆꯠꯅꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯨ ꯑꯃꯨꯛ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯗꯦꯠ 1 ꯖꯨꯂꯥꯏꯗꯒꯤ ꯆꯠꯅꯕ ꯍꯧꯒꯗꯧꯔꯤꯕ ꯑꯦꯛꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯗꯦꯠ 1ꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯅꯕ ꯍꯧꯔꯅꯦꯕ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯁꯤ ꯆꯠꯅꯔꯕꯅꯤꯅ ꯃꯃꯥꯡꯒꯤꯗꯣ ꯆꯠꯅꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯠꯅꯒꯅꯦꯕ ꯆꯠꯅꯒꯅꯦꯗꯤ ꯍꯥꯟꯅꯗ ꯂꯩꯈꯤꯕ ꯄꯣꯠ ꯑꯃꯅꯤꯅ ꯍꯥꯟꯅꯒꯤꯗ ꯄꯅꯤꯁꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯍꯥꯟꯅ ꯁꯤꯒꯤ ꯂꯩꯔꯝꯕ ꯑꯦꯛꯇꯨꯗ ꯃꯥꯏ ꯄꯅꯤꯁꯃꯦꯟꯁꯦ ꯀꯌꯥ ꯂꯩ ꯍꯥꯏꯒꯗꯣ ꯕꯤꯐꯣꯔ 1 ꯖꯨꯂꯥꯏꯒꯤ ꯃꯃꯥꯡꯗ ꯆꯠꯅꯔꯝꯕ ꯑꯦꯛꯇꯨꯒꯤ ꯃꯈꯥꯗꯨꯗ ꯑꯗꯨꯝ ꯃꯥꯏ ꯄꯅꯤꯁꯃꯦꯟꯅꯆꯤꯡꯕꯁꯦ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕ NDPSꯒꯤ ꯑꯦꯛ ꯍꯥꯏꯔꯣ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯑꯦꯟड ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁ ꯑꯦꯛ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯦꯃꯦꯟꯃꯦꯟ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯀꯔꯝꯕ ꯀꯥꯟꯗ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯛꯁꯦ ꯑꯦꯃꯦꯟ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯑꯦꯛ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯃꯥꯅ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯇꯧꯔꯝꯕꯒꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯃꯥ ꯀꯃꯤꯠ ꯇꯧꯕꯁꯦ ꯃꯥꯒꯤ ꯀꯦꯁꯁꯦ ꯀꯔꯝꯕ ꯀꯥꯟꯒꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯗꯤ ꯕꯤꯐꯣꯔ ꯑꯦꯃꯦꯟꯃꯦꯟ ꯑꯣꯏꯕꯅꯤꯅ ꯃꯥꯏ ꯄꯅꯤꯁꯃꯦꯟ ꯀꯌꯥ ꯑꯣꯏꯒꯗꯒꯦ ꯍꯥꯏꯗꯅ ꯕꯤꯐꯣꯔ ꯑꯦꯃꯦꯟꯃꯦꯟꯗ ꯂꯩꯕ ꯄꯅꯤꯁꯃꯦꯟꯗꯣ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ 1 ꯖꯨꯂꯥꯏꯗ ꯍꯥꯏꯗꯤ ꯖꯨꯂꯥꯏꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯟꯗꯛꯀꯤ ꯗꯦꯠ 1ꯁꯤꯗꯒꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯀꯃꯤꯠ ꯇꯧꯔ ꯃꯤ ꯍꯥꯠꯄꯒꯤ ꯑꯣꯏꯔꯣ ꯅꯨꯄꯤꯗ ꯆꯠꯊꯕ ꯑꯣꯏꯔꯣ ꯑꯉꯥꯡꯗ ꯆꯠꯊꯕ ꯑꯣꯏꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯇꯥꯡ 1ꯁꯤꯗ ꯁꯤꯗ ꯄꯤꯔꯤꯕ ꯃꯥꯏ ꯄꯅꯤꯁꯃꯦꯟꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯒꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ ꯑꯃꯗꯒꯤ ꯆꯠꯅꯒꯗꯧꯔꯤꯕ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯪꯍꯤꯇꯥ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯪꯍꯤꯇꯥ ꯑꯃꯁꯨꯡ ꯚꯥꯔꯇꯤꯌꯥ ꯁꯛꯁꯝ ꯑꯙꯤꯅꯤꯌꯝ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ ꯑꯍꯨꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯉꯥꯛꯂꯣꯛ ꯄꯤꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯁꯨꯒꯥꯏꯅ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯅꯁꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯊꯥꯒꯠꯆꯔꯤ